All Major Council na Kogi Manipur government amasung Honorable MP ahumda Lebak miyang gi mahut chinjaraga wafam simatang thamjage Hozik Manipur si cut off loina bak maikei khudimata cut off tawgrabani ngasi Manipur gi mapan chatke haragadi airways natana lambi tai leite adubu khwaide laibak thibade airways ngasi lowri bhara se maruina Imphal sector Imphal Guwahati Imphal Silchar Imphal Dimapur lowri ba fare angak ko phangna akoigi wangi kudamoina Imphal Guwahati gi bhara duga Guwahati Delhi bhara ga almost manabani hoji kudamoina Christmas ki matam sida akoigi tha amagi mamang de ni Christmas matam se lowri ba fare si airways kudimakta Indian Airlines wagera Indigo any winning boys no lowri si lising tarit nipan hoji hekti angbiyo Christmas ki 2021 22 23 gi fair singbiyo mi khudmi angbi ai lising tarit nipan Imphal Guwahati wagera Guwahati Imphal wagera lising tarit nipan loina balaibni ado masi anga phang masi di ticket black ti yon bagumani odi somda muk India government na hariba masi kitang relief phangna na baina National Highways si India government gi wakal mogi intenta khoigi hangdoke khande hangdoke de kari sunatabani kilometer tara kun ga hangbu Indian Army security anga phangna lising humbu mudra na lakpuna mani lairising ka sunatabna the more intention da ju hangdoke se leite marmasina tangai fadana luxury nate airways ngasi luxury airplane luxury necessity whatever aduna World Council su mamang sahidagin ahumlak Prime Minister da civil aviation copy tawraga ahumlak isagre sigi je fair se amukta rationalize tawbiyo haidana haji tongde prithvi kano da India gi amata tawde sigi lowri ba fair se Guwahati gi Delhi wagera Guwahati Bombay amata tawde Imphal sector khaktane tawrise adamasi akoina paper thengna jagre MP singna akoigi Manipur government gi mahut silaga haigadra MP singna su akoigi leba miyam gi damta relief PBO na ihiba thengna paper thengna adubo akoin harna chithi ibana tab civil society organization na di chithi ibana tana koin di salaga prime minister unagi habda MLA bhauna hande MP bhauna hande kana unagane aduna MP singna tangai fadana chithi gre haibana taba thabak tu oina pangthokna ba Manipur government sidungai thabak oina pangthok mai pursue tobio civil aviation minister pursue tobio prime minister hanna remind tobio si akhoi si pot chei tangbadagi na tang de loirabani Manipur gi kano se economy destroy tawrabani odigi family gi transportation da leramba family lising taruk tare lising tarang porangani kaya gi moi ki profession si pura destroy tawrabani pura tum grabane haba Manipur si kari haisige pura akhoi gi asiri hena tamthina kari haina awaba kano leitrabane Manipur se mihar me puni mathakta mu economy sel thungi phemda ko phangna loirabani sankhai thongkai de su loirabani aside da chathok sin gi da khajik khak akhoi gi government indian towi bi apsi sigi leiba civil aviation gi minister da tawraga iraila ne kaisu natabane haba moina privatize tawbani ado especially Manipur sector Imphal Guwahati Imphal Silchar Imphal Dimapur se rationalize tawbiragadi kharma khiti pamba ganu oidana aduna chithi gre haibana taba thabak oina pangthokna ba amtam pursue tawbiyo si students sing mahiroi sing chathok sing gi ana leng chathok sing gi tangai padana chatabi yadav sing si akhoi awabda wa hapade masi yengma ngamaktre akhoi sajuni khoi chathok sin tawbuda asi yaragadi nate masi ithowni ana khanbiyo Manipur government awdagi honorable MP Singh